कांगपोपी डिस्ट्रिक्ट की मनुंग चंद लेबा खोमसा खुल की खुंजा अनि लेलोन वाईफाई खुल की खुंजा सिंगना फाजिन दुन थमनुरे जेसीबी थुगाइख्रे कक्चिंग डिस्ट्रिक्ट की तोकपुचिंगदा लेबा तोकपुचिंग हाई स्कूल ngarang numidang sakhangdaba singna mai tharamle पैसेंजर गाड़ी मदा सुंगदोक त्रिबा कानी किलोग्राम अनीगा ग्राम चमंगा तरमापन पी अमरा योमलगा मखवांगदा येतुना पुरकपा नुपी अमा फागत्ख्रे मसागी चही निफु तरुक सूरबा खोंगजोंगी संब्रम ममांग लैकाइदगी नुपा अमा एम चनो विलेज मनाकी इम्फाल मोरे लंबीगी लोखादा थौड़ी यांदुना सिरमले हानगी मिनिस्टर अमसुंग वेटरन तांखुल नागा पॉलिटिशियन आरबी मिंगथिंग ngasi leikidre masagi chahi 34 sukre IS News meeting tabiri ba pum namakpu ahan mamagtada Monica mayeng bamtaram na okchari COVID-19 ding ngak thok na bakhutoy ni hambiyu hand sanitizer sizanabiyu mask upiyu fit taruki distance thambiyu yari ba makai vaccine dose na kap thok biyu chection ba haibisina pum namaki if bani hojik pauk sandok na pizari Manipur da laidiba illegal immigrants sing na khai sengna khangdok na ba National Register of Citizens NRC chatna haldu haina khwairam ban kaithel marige apunba ima sing amadi mahiroi lup tarukka khutsamna duna ima kaithel da khongjang chathakrei ngasi NRC chatna hallu haiba khongjang adugi makha chatharak po oina Chief Minister gi Bangalo tamna rally chatna ba hona bada Imphal gi Kangla mamangda masing yamna ba police na tingbadagi rally adu mapung fadana halakhi rally aduda police amadi khongjang loi ani ki marakta chawna muknaki adubu thoidokpa asok apandi yaukide khongjang aduda sarukya ki ba IPSA gi vice president kuraijam athawna phongdokhibada mitop mian cha gi lal se khutlai sizinaraga chathaba lal nate ngasi lamdam asigi yelhau furupna lengak pairiba se ngasi dagi chahi kharagi matungda mitop mian cha na lengak paibada yaurokpa yai haiba wafam thamki Sena lakal lakpase ahing amadai koi luigani hari bamasigi mitop chamchalaga lan tabasidi ithoi nomai kapoi lan tawroi adu tamna lisalakanda ai ekoi gi lenga waye ni yausin rakanda khamau da mikupta ekoi gi leba se mitop amana chief minister oiramdo ngasi dagi chahi kunthra gi matungda kungi matungda oiroi habse koi sada tambang maktre anu hari be phibam masida imai don mayam na tuminda lebi yari bra habse imai don mayam ngasi wale lobio Loop taruki coordinator Salam Open na haiki badam lamdam asida NRC chatna hanba yam na mathautai lamdam asigi yelhomi sing kanna bagidamak mahairoi loop taruk na khongjang asi changchilakpani Manipur lengak na issue asigi matang da cabinet tawarip lawba laikre matang asida Government of India da sumahiroi loop sing na che thakiba laikre aduna Government of India na NRC asi Assam ki state da chatna hanbagum Manipur da su atu madam da chatna hanbiyu Mahak na makatan hai lamdam masida chang lakliba tongan ba yumdang naba laibak singdagi masak machu amadi lon phawna bangam daba mioi kaya illegal oiba mawongda leptana nongmanong magi ising ichawgum hengat nakli asida sunatana laidiba reserve forest sing paktakna uwa kaya yan thatuna poppy cultivation tawrakli masina mayai kabachinja ki irol nungda lamdam masiki taseng ba yelhomi sing irak na duna mutkhiba yabagi akiba laire pumnamak asi kannabagi damak NRC asi athubada chatna hannaba khongjang chathaduna thawai khubak ta haptuna tankigani loina nalamdam asigi miyam pumnamak na iramdam Manipur da mitop miyan cha singdagi kalhongna ba khongjang asi sawat minasi haina su appeal tawrakli Sena lakal lakpase ahing amadai koi luigani hari bamasigi mitop chamchalaga lan tabasidi ithoi nomai kapoi lan tawroi
ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯂꯤꯁꯜꯂꯛꯑꯀꯥꯟꯗ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯋꯥꯌꯦꯜꯗ ꯌꯥꯎꯁꯟꯈ꯭ꯔꯀꯥꯟꯗ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯤꯇꯣꯞ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯗꯣ ꯉꯁꯤꯗꯒꯤ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ 10ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗ ꯇꯝꯕ ꯉꯝꯃꯛꯇ꯭ꯔꯦ नेपालदगी इलिगेल माइग्रेंट मयाम अमने थुमजिलकांदा मणिपुरदा लेरिबा रिजर्व फॉरेस्ट की एरियादा खुंदा सिलकपा युम सजिलकपा अमदी चिंगी एरियादा उमंग उमंग क्या कोकथोकांदा ओपी कल्टिवेशन तौरकांदा लमदम सिगी येलौमी सिंगदा यामना अफुबा अवाबा चैथेंग अम पिबा ड्रग की कनीगी मयाम अम लांदारकांदा लमदम सि लेबा येलौमी सिंग छात्र महिरोय कयादा ड्रग की चैथेंग अम पियनबा मसी लमदम सिगी महिरोय लुक्तरुंगना कोई याम नुंगाइतबा पेंदबा सुमा मयाम सि याम उरुकांदा मणिपुर गवर्नमेंटना यामना मसी अकन सिंग थरंग लौरकांदा मसी तराइना लेबम थोकते कोई लुक्तरुकसु अखोय इमा सिंगसु अमत तुमिना लेरो लमदम सिदा लेरिबा अखोयगी इमा इसा इचिलेनाव महिरोय खुदिंगमक्सु एनआरसीसी जना निनबगी मयोक्ता इमा सिंग अमदी अहलमन मयामसु मतेंग पांबियोना खुरुम ngarang numidang pong nipan dom tabada Kangpopi district ki Leimakhong police station ki manung chanba konsa khulgi khunja ani leilon wifi khulgi khunja singna phajin thamnurei khulgi development ki thabakta sizinana ba wairak pa JCB thugai khrei konsa khulgi khunja singa si Leimakhong dagi leilon wifi khul phawraga leibani ngarang konsa khulgi village authority CH Rocky chahi 13 apok pa lekhidraba achum amasung D lungen bau chahi nifutaruk apok pa D dirangbona JCB ama khulgi development ki thabakta sizinana ba वायरगा पुरकपदा लेलोन वाईफाई खुलगी खुंजा सिंगने फाजिनना थमखिबनी अदुगा JCB अदुना फिबम थीना तुगाई रखी JCB अदु लेलोन वाईफाई खुलगी खुंजा सिंगना तुगाइबत नतना मई थाना होनरकपदा खुलगी नुपी सिंगना खामबदगे तोखी हारी JCB अदुगी ड्राइवर थौदाम इदाल चही निफुतरुक अपोकप गंगा सिंह इम्फाल की कक्वा नामैराकपम लेकाइदगी ने हारी महाक ngarang numidang leilon wifi khulgi khunja singna thadorakhe khonsa khulgi village authority gi mioi ani adu Leimakhong police station gi personnel singna rescue tawraba matung ngarang nungthil khonsa khulda chatuna khutsina ki hari ngarang thokiba lebak thiba thodok adu gi makha chatharakpa oina ngase su nakalani gi marakta ungkhatna bakhara thokhi adu moinamak police na mafam aduda changduna pamdaba thodok thoktana ba akanba section thorang lakhot khre hari khulani gi marakta thokliba chayetna ba se chakhot thorang paikhat paga mari lainaram ba yai haina pawgi likhun sing hari Kakching district ki arong police station na konba tokpoching da leiba tokpoching high school ngarang numidang sakhang da basing na mai tharam lei school asigi headmaster ki ka yauna punaka ahum maina chakre loinana Maruiba potlam kaya manghan khre mai chak pagi thodok adu ngarang numidang pung 13 rom tarakpa matamda thokhibani hari hiramasi ki matang da thodok thokpham tagi phangba pawgi matung ina class 6 tagi 10 fawba leiba tokpoching area gi amatangai edit high school mai chakiba adu school manakta leiba mioi singna urakhibani mai chakpa ubadagi manak nakpada leiba miyam changsilaktuna mai kanna bahona ki hari kunja singna mafam aduda yorakpa matamda school asigi headmaster gi room computer room amadi kitchen room adu mai natumna chak atop classroom singda mai wairak pahoram ki khunja singna ising pam sizinaduna ising chingnaga mai muthat padagi classroom ataida ka hen amang ata thokidre mai chakpagi thodok aduda school sigi mahiroi singda yen thokna bathamba lairik sing computer set tara generator ama syntax tank ani ubumari amadi office ki maru oiba che chang kaya yaukre hari mai chakpa sigi matang da school management committee ki secretary salam netana school assi session hoduna class hoba Kuidribani ngarang su school asi class chathaki mai asi kanagumba kharana tharam gadara haibagi chingnaba lei maramasina hiramasida lenga ki mari leinaba singna akan mamit yeng changbiu haki Lailoi fai dagi Churachandpur damna aina yadaba drugs puthok pusin tawre haibagi matangda Sangaikot police na akaknaba paw ama fangbadagi Sangaikot police station gi OC thangpu kipgen na luchingba nupi police yawba police amadi 36 Assam Rifles ki apun kangbu amana Sangaikot police station gi gate ta achat awong sing khamduna check tawbuda nupi ama sungtok tribakani kilogram aniga gram chamanga taramapan ga konana phagat pangam khre phalaba nupi atudi Nengro Senem Kipgen Mapuroiba Lunmin Thang Kipgen Churachandpur district ki Sangaikot subdivision gi manung channa leiba Selsi village tagini hari passenger gari amada lakiba nupi adu chingnabada ki nupi police na masa check tawbada kani adu angauba machu ki fi amana yomnaga makhwang da yetlamba thengna kibane mahaki mathakta makha taba investigation chathanaba police na case amala khot kre hari
Border town Morea Mio Amatori Yanduna Siramle. Lake Drabamio Adu Chanambam Boben, Jahi Nifutaruk Apokpa CH Rasikawi, Kongjom Gimanung Chanaleba, Sambram Mamang Lekai, Kongjom Dagini Hedi. Nasiayuk, Angan Bada Border town Moregi, Manung Chanaleba M Chano Village Manaki, Infal More Lambigi, Lokarom, Tangba Sarukta Hauba U Pambi Amada. Mahak Tauri Yalaga Siduna Leramba Tenakibani, Asiba Jang Adu, Nasiayuk Punktara Tarak Paduaida, More Police Ki team Ama Laktuna, Lokat Kredi. Matamama da Mikhal Mai Pak to the Minister Odina Miam Gitabak Thoram Amade Chakot Thorang Kayada Saruk Yaramba veteran Tangkul Naga politician RV Minting Ngasi Nongyai Matung Pungtaran Tui Makhairom Taba the Lekidre Mahak Masagi Chahi Marfudra Mari Sukre Mahakna Laikitabada Federation of Haumina Nungaitaba Amadi Awaba Fongdorakli Laikitaba Minting Federation of Haumigi Founder Advisor Oinasu Matam Sang na Thaupuramki Mahakna Laikitabada Haumi Lubki Core Committee Central Committee Amadi Member Kuding Magna Nungaitaba Fongdorak Pagaloina Laikitabagi Tawaina Mapugi Kuyada Ing Chikna Lairuba Odesanu Haina Fongdorakli Congress Party the Ukrul da Mikhal Mai Pak to Manipur Legak the Minister Oiramlaba RV Mingting na ngasi Imphal-gi Lampel da Laiba Masagi Yum da Lekidabada Manipur Legislative Assembly gi Speaker Thokjom Saityabrtana Awaba Fongdorakli Mahak Kumja Lising Amaga Chamapan Marfu Mangatagi Lising Amaga Chamapan Marfu Mapan Fawa Ukrul gi Chingai Kendradagi Mikhal Mai Pak to na Matam Atugi Hill Areas Committee gi Chairman Oina Thau Puram Bagaloina United Naga Council Tangkul Naga Long gi Founder Member Amade Senior Citizens for Society Manipur gi Vice President to in a Taupuram Ki Imung Manungi Awaba Susaru Yari Haina, Speaker of Tokpa Chirol Amanahari. Hill Areas Committee Manipur Legislative Assembly Chairman Dinganglong Gangmay Nasu RV Mingting na Laikitabada Awaba Fongdorakli, Manipur Gimaruina Chingi. Miyam gi damak yaifanaba hanba laitena hotna biramba miyam gi achouba luchingba RB Mingting na laikidaba si yamna chawna mangjaba amani haina awaba fongdokpagi chirol amada dinganglong gangmoi na hairi laikidrabagi imungna nanghoriba awaba da su sarug yazari haina makhatana fongdorakli Manipur Society for Skill Development, Department of Skill, Labour and Employment and Entrepreneurship Government of Manipur na Sinduna, Imphal West District Manipur Trade and Expo Center da Nongmagi Oiba State Skill Mela amade Stakeholders Consultation Program ama haudokre. Taramadda Minister of Skill, Labour and Employment and Entrepreneurship Manipur Haikam Dingo na Chief Guest, Secretary Skill, Labour and Employment and Entrepreneurship Government of Manipur B John Thangtin Kuma IAS na President Regional Health Northeast NSDC Dr. Smita Chetia Talukdarna Amadi LN Kasung IAS na Guest of Honor na Sarugyaki. Ngasi pangthokiba State Skill Mela amadi Stakeholders Consultation Program aduga marilena na. Minister Haikam Dingon haikibada Mela asda mahiroi singna yauba si nungaiba poi. Laibak asi haujik ayamba nahasing na dominate tawbuna nahasing gi senmitlon fagatan mamatawtay isa-isa gi innovative idea sing puthoktuna sel tana bahot na si nahasing lenga kitabag loy na magfanggani haibalite isa-isa na hot na duna senmitlon fagat handuna mipantang da balamdam amo ahensi Chief Minister Giliching Makhada naha kayabu skill development gi maigayda pusinduna senmitlon fagat na ba hot na ba asida ay koy pun na mating pangsinduna sagot si haiki Ngasigi mela atu dapur na stall ni fumari hangduna sarugyaki. Prime Minister Narendra Modi ji ki makhada ngasidi yada lai state singisle da skill development ki program ase pangtho ka da lai ba ikhlai da na hawa sing satra sate singasibu khoi da modugi skill ki training se pira ka da self reliant rona na ba alga India sibu na nation asibu hena fawa arum nation mo oina na ba mayo na ba ade mai ga yam da chumna na ba hona da so go thoga lawi ha khoi status khoi honorable chief minister ki lising makhada khoi lai ba sata sate singaru ikhlai ba youth singisle da skill ki training se pira ka da hena mapangan kanba alga hena self reliant setok nabi laina na ba hona ba da so go thoga lawi ha ba sibasu ai mayam da thamjan guduni Patadar singda mangjong na nakhanghan lamba amata tawdana mayang Imphal gi khong ahanbi makha gi nga farm lady balambi gi saruk
singbu loktak pat ki area ni hadana lengak na lam lausin na ba hotnarak pagi mayokta mayang Imphal Bengun gi lawmi singna khongjeng jangsin khrei khongjeng adu ngase yupung 13 taba matamda mayang Imphal gi khong ahan bi makha gi nga farm gi area da changchin kibani khongjeng aduda tha asigi kuntaruk ta lenga ki CAFNPD Minister L Susintrona luchingba team amana loktak pat ki lam lausin na ba miyam khangna ba machin sizinaduna Raibak Toramba Mafam Singh Mayamna Amuk Pujanki Khongjeng Atugi Matangda Joint Youth Development Committee Mayang Imphal President CH Achobana Loktak Pat Kanba Asi Mayang Imphal Bengungi Mayamna Su Pami Amadi Sagatuna Lakli Adubu Handak Lengak na Mayamda Kangal Lamba Tawdana Lam Lausen na Bahot na Riba Asi Matam Kayagi Mamangdagi Kunja Singi Patata Duna Nga Farm Tawduna Hingnabagi Lambi Odiba Mafamni Madamasina Lengak na Handak Laukat Lakliba Tabak Asi Bengungi Mayamna Yabangamloy Amadi Makhatana lengak asina ngami haibagi matagom patadar singda mangjongna khangal lamba amata tawdana lam lausena ba hotnarak labadi lawmi miyamna chapchana thengnagani maramasina ingna chikna leijariba mayang Imphal Bengun amadi khong ahan bi makhagi lambi area da lengakna irang thoknaba thabak amata tawbigeno haiki Kung information am hopi dana migi pata taraga mahulon degi ekhoina poktri mamang kya dagi khullasina he kundara pudagi leiraba pata tara leiraba pham masdeida ngasa ikhang hongra department na sumaina kolen thada laga kot pokhor patorambasi ngasi magi somda leiriba mayang Imphal prajana yaningde pawi am hopi dana hekta department na natraga MLA minister singna natraga consult authority singna ngami haibi matagum hekta lorupta sumai changa ga tawbasi masi yaningde haina ngasi miam thola aganda nahal boy laaga toramba jaga singsi hujuji koi mafam sida phunjanjare Lamdam asida layeng liba singna mayok na riba igi awaba kharada oire busukok nambak ki pandamda MPCC ki President Kaisam Megachandra luchingduna masamak yauna MPCC youth ki Thaumi kaya galonyana ngasi porom pataleba blood bank and transfusion unit Jenimsta EP bagi campaign na machathakre campaign atuda MPCC youth ki President Ningthaujam Popilal yauna Thaumi kaya su EP ba adu dasarukya ki chathakiba campaign adu gamalilena MPPC ge President K Megachandra haikibada tongan ba EP bagi thoram kayada sarugya kibi block ki Vice President Soraisam Promola masamak su yamna kanna nabada natana numit khudingi igi darkar oiri mahaki igi award palaide haiba pau tabadagi khudakta EP bagi campaign asi chathakibani mahak tanatana atopa singi thawai kannaba gi pandamda campaign asi pangthokpani haiki कोई तेरे पक्ति रेस्टा तौरे दुगा ताराम तिशुरनी और यू की टीम अमजु टीम अमा सुलाई पुना नॉट लेस देन 10 कोई कुदकता कोई सिंजाबदी अमदी ब्लैक की रिक्वायरमेंट शॉर्टेज ले कोले न माने पाउ होने बदेगी कोने ngasi ji कुदकता तारामा थोय स्वाय देगी सिनरकवा दुना मिनिमम द 10 दी अंगनी अरु मथां अवार्ड बलेरी गाइसु कोई हानसु 4-5 टाइम्स ब्लड डोनेशन की प्रोग्राम से पीखरे अवार्ड बले सिंग जेनिम्स की ऑफिशियल सिंगना दरकार लेबा हाइबिरगदी अखोय अंगम सिगी डोनेट तौनी खाइबा मयाम सुलाई 13 अगस्त जेनिम्स ता कोई मी चामम ब्लड डोनेशन पीगे दai कोई अप्रोच तौनी अदो के अतोप मयाम सुसु वॉलंटरीली पीरखिबा अदु टाइमिंग दु क्यू लेबा हाइतारे नंगनदबा अदुना अखोय ममागी 13 अगस्त पीगे न कोना खिबनी अदु मथंगी दा कोई पीनबा दु सुरेडी तौई Manipur ki environmental activist Anis Ahmed ki Nipan Suba Environmental Awareness Campaign Mai Pakna Bharat ki konung New Delhi da haukiba March ki tang 19 da loishin khraba matung ngasi Department of Forest and Wildlife Headquarter National Capital Territory of Delhi ki Principal Chief Conservator of Forest and Wildlife Office New Delhi da pangthokiba achamba thoram amada Anis Ahmed po taramna okhiba galojana letter of appreciation su kutsinakre hari Tharamadu da Department of Forest and Wildlife Delhi ki maigaitagi Anis Ahmed na thauna laina changchilakkiba Make India Green Campaign ki makhada umang yokhat asi lamlaki jiba panbasing kanbirasi amadi plastic sizinabagi hainabi thadoknaba Bharat ki tongan ba state kayada amadi New Delhi yauna paujel piba lakpibagi damak pukning thawat kibagalonyana tungi punsida he namai pakpa oiresenu haina yaipa paujel supiraki Delhi ki citizens sing the so environment nungshibagi wakhalon hena fauraktuna apaba carbon free oiba Bharat ki rajdhani oirakpagi migyengda makhatana su Delhi ki damak campaign tawhaningbagi apamba so Department of Forest and Wildlife NCT Delhi ki additional principal chief conservator of forest and chief wildlife warden Dr. Sunis Bakshi IFS na pongdorakhi
Thoram aduda Abhinav Kumar DCF headquarter amadi Vinit Bhatt wildlife inspector heading New Delhi su sarugyaki. Union Minister of State for Housing and Urban Affairs Kaushal Kishorna ngasi Thoubal district ta paikatliba tungan ba schemes sing haktingna ni yengsinkre. Deputy Commissioner Thoubal A Shubhas Singh na Kaushal Kishorna luchingba team bu taram na okhi. Deputy Commissioner Thoubal ki conference hall da pangthokpa mifam amada department singi DLOs na center na sponsor tawba tungan ba schemes ki matangda sugaya thamki minister na mifam aduda schemes khudingmak chamagi target adu yauhannaba pautak piki hairi. Rajasthan ki Ajmer da laiba Regional Institute of Education RIE da DM College of Teachers Education Imphal DMCTE gi team ama educational tour amagi damak college asigi principal Dr. RK Lokendra Singh na ngasi lam thakre mathang tha April manga fauba chatkadoriba khongchut adugi manung channa DMCTE Imphal na chahi yankai mapung fa kibaga loinana RIE Ajmer ga loinana exchange program pangthoktana makhoina teachers educators sing puthokpada siznariba latest technology sing nainabada achawa mateng oiragani haiki exchange program aduda college asigi teacher trainee kontrani thoyamade officials in charge sing oina Dr. Konika Khoraizam Dr. Anita Kangabam amade David Laimayum yauna punna miyoi kontra mangana sarugyagani lamthaba aduga mari lenina college asigi principal Dr. RK Lokendra Singh na haikibada RIE Ajmer gi trainee sing amadi oja singa Manipur gi art and culture gi masak sing aikhoi gi ina khullaba gala gi masak sing yauna tongan ba haitoi sing thoiba sing ningthina khanghallam naba pautak pikhi. Amuba machugi glass sizinaba makhong mari panba gari sing makhol yamna hauba miyamda akaiba piba silencer sizinaba gari macha sing amadi police ki logo lana sizinaba makal khuting maki gari sing phagat pagi drive ngasi su Imphal West police na chathakre. Refugee shelter home sanaba mafam geotech laukre. Asi L. Bobby Singh, Additional Deputy Commissioner ADC Morena Luchingba Team Ama Howland 5 Village ki Chief Lal Kholun Haukip Yauna Myanmar Rom tagi Manipur gi More Rom da Jangshilakpa Refugee Singh Lainaba Refugee Shelter Home Sanaba Mafam gi Pak Chawba Khangdoknaba Geotech ki Thabak Paikhat ki bani hari. Honorable Minister led Pauna losing the love. Other Moina Ibudo, Tabak, Hectaho Hibagi, Equina 27 Jungle Cutting Ore. Jungle Cutting Head Loibata, Nashi 28 is the Equigi respected ADC More, Mam Samakla, Geotech Low. Other Aina Pharmacy, Agu Ashaze, Masit Tabak, Yam Tuna Lucilaga, Moige Asobge. Refugee Majam said, Lungaina, refugee came to the Moy later, and I asal. Manipur lenga ki Food Safety Administration Thoubal sinuna food fortification gi matangda nongmagi oiba awareness program amang si Thoubal wang matabada leiba CMO office ki conference hall da pangthokre Thoubal Municipal Council ki executive officer H Pradeep Kumar na mayai tangbal lautuna pangthokiba awareness program aduda food safety officer Chandel A Brojendro amadi Food Safety Administration Thoubal gi designated officer Yumnam Satyajit Singh na resource person oina wangang ki awareness program aduda ICDS ki staff sing Anganwadi worker sing consumer sing amadi FBO ki staff sing sarugyaki Aina Thinkrabal Alhaulup KCP ki overground worker ni haiba miyoi ama khotlaiga konana sangai kot police amadi 36 Assam Rifles ki apun bakangbu ama nangarang phagat pangam khrei pharaba miyoi adudi KSH Rabi Singh apok palai kidraba Tombi Singh Khongnang Lambai Pareng Om Shanti Line Kakching dagini haidi police dagi phangba pau amagi matung ina Lalhaulup asigi miyoi ama khotlaiga konana sugnu dagi Churachandpur tamna chat khare haiba akak namba pau ama phangba dagi security ki apun bakangbu aduna sangai kot police station ki gate mamang da check chathakibada Tata Winger registration number MN05C0831 da
हारिबा मियोय अदु फागत पंगम खिबनी फारबा मियोय अदुदगी .22 की पिस्टल अमगा लोइनना काप यारिबा मरु मरी फागत पंगम खि लोइनना मखा ताबा आइन की थबक अमदी थिजिनबा केस अमा संगाइकोट पुलिस ना लौखतख्रे हारि Professor Dr. Thiam Ranadhir Singh na laikidabada ngasi March ki tang 19 da Sana Janmasthan Club ki executive member Singh na punna condolence meeting ama pangthoktuna awaba phongdokre. Dr. Thiam Ranadhir Singh asi Central Agricultural University Manipur gi professor oirambata natana amadi Sana Janmasthan Club ki su secretary general gi pham puramba mi ni hari mahakna ngarang nungdang Manung matam chadana laikidabada minute ani tu minute leptuna club asina awaba phongdoki mahaki atama santi gidamak ishwar da thoni jari amade imung manung gi awaba da susaruk yazari hari Juribam gi Harinagar Vidyanagar Ucha Tholamadi Lamlen Khungi Maruiba Lambi ama Oriba Lambi Singi Bibam Yenglaga Chief Minister and Birena Made Works Minister Govind Das Konthojam Ani Gimit Yeng Makada Lambi Semba Aurakpada Mapamadugi Kunja Singna Tagat Pafongdok Nadakli Ngasi BJP Manipur Pradesh ki Secretary K Sarat Kumar na Lambi Adugi Pibam Yengsenbagi Kongchetta Kun Marigi Kunja Singna Suthoraktuna Amat Oina Tagat Pafongdorak Pagaluna Lambi Sembagi Tabak Aurakpada Apen Bafongdoraki Mari mangana punba Vidyanagar Harinagar Uchathol Lamlen Khul Alipu hariba khun mari mangasina tangjafam oidin lechalam lambi si matam sangna hatan lermadagi kai khumnajari Manipur Chief Minister lenga asil singpur lamadi mahakalunena Council of Minister yawriba kai khumnajari ba Honorable Minister Works Govind Das Konthojam anigi yeng makhada jiribam praja singna wari haidana kholawam khat kholokum matamda aigi praja sing waba yadi haidana asi anna uning thakuningai mongda lambi semba thu matamda hobiba loinena praja miyam na thenariba awaba du kokna nabagi damakta asingba khongjang asi khongjeliana sangchen berkui damakta Manipur ki kai khumnajari Chief Minister amadi Works Minister duga Council of Minister yawriba Minister punamak Bharatiya Janata Party ki lenga asigi asigumba yamna action oriented oiba an puning thakuningai oiba thawong asibu jiribam ki praja moina hakna haki magi digi lenga asibu hanna National Health Mission ki makhada District Health Society Thawbal Sinduna Thawbal District ki oiba Asha Convention 2023 ngasi Thawbal District Wangbal Community Hall da pangthokre thawramatu da District Health Society Thawbal gi Chairman su oiba Thawbal gi DC Ahantem Subhas District Health Society Thawbal gi District Mission Director su oiba CMO Thawbal Dr. Y Nokul amsung District Health Society Thawbal gi Member Secretary su oibe District Family Welfare Officer Dr. KSH Memcha Devina athoi mithung thoram mapu amasung akhanna mithung oina sarugyaki tharamadu da athoi mitung ki warol piraduna ahantem subhas na haikibada National Health Mission na pangthokleba thabak thoram sing asi asuki matek yami masibu mai pak hanaba honabada achoba thaudang lauriba asi maroina asa singni asa haiba sinphamasi lekai lamdam aduki akuppada ta loina khangadabani asa singna pirakpa report ta thajaba thamlibani makoina pirakpa report ta yumpham orega thabak tawribani hairaduna asa singna su lana hajilakpa yauragadi maduna lekai amagi lam amagi data lana chatkhirgadi district asigi record ta chauna akaiba lakani maramaduna asa singna hiram asida section biu haki asigi thoramadu ga mari lenana Thawbal district ki oina tongan wa PHC amasung CHC singdagi khangatlaba asa singdasu best asha award lanthoki thoramadu da asa worker sing amadi PHC CSC singi MO singsu sarugyaki National Health Mission ki finally maru ever role lawri sidi asa singni habasima ai kamjage adu asa gi role bu aina ikai na buchari habasi mai aha bada thamjage hamagi data si ekoi ju kaino mo jai kan na asa sing dan man hai se details ama kaino ma tawga kan asa habasi mayam si magi area si completely khangaba mi masing lei badagi nupa masing nupi masing angam masing gida ka pa kap ta mayam ji makoi da lei ni makoi da hang na khangni habagi thajaba ma kan ne ba ekoi mayam chami nei se ada yam luri di asa sing da su koi loina mak tawai habati na te du kitang tantharapogi matang yorpa duga Haukiba chayol amagi mamangtagi India da COVID-19 positive oibagi chang hangatliba asi yenglanga ngarang Union Health Secretary Rajesh Bhushan na mayai tangbal lawduna state sing amadi Union Territory singi Health Secretary singalonena video conferencing gi khothang da awang bathaki mifamama pangthokre mathang tha April ki 13 amadi 12 da state khudingmakki analayeng sang singda mock drill pangthoktuna laichit asigi tamak mathau taba sing sem saduna leina ba khangan kre
mifam aduga mari lenana mari lenaba singda RT-PCR gi test tawbagi chang hengat hanbaga loinana positive oidaba singi genome sequencing tawnaba khangki COVID appropriate behavior sing ngakna chatnaba su khanganki loinana COVID laichut asi santok payaba mafamda precautionary dose masing hena kapthoknaba su khanganki Pangthokiba mifam aduda Union Health Secretary na changnaina COVID India portal da data sing update tawbaga loinana mathau taba hospital gi phamung amadi health workers sing matik chana thamnaba su khanganki hari Haukiba pungkun marida India ta nauna miyoi listing amaga chamanga humdra humdoi COVID positive oiba thengnaki laina asna maram oraga miyoi mari laikide fagalapagi chang chada mar futrani pantas mig tarit mapanda hantara khrei apun ba confirm case na koji mari lak ni futare listing tarit chamanga kun manga yaukhrei active case masing listing tara chamapan mar fuma thoida henkat lakrei laina asna maram oraga laikitaba apun migi masing na lak manga listing kontra chanipan ni fuma thoi sukhrei laina astagi naba faduna discharge tawkiba apun ba migi masing na koti Mari lak ni fumatoi desing humbumanga chatret subna hum yaukhrei laina aslegi ngak tokno vaccine kap thoki ba pun mami gi masing na koti chani kun lak humbumanga lising humbumanga hen khrei malem gi oina covid la chetna khwadi gi hena sokala bale vaccine manung da USA na han ba Indian ani suba amadi France na home suba da leiri awang nong pok state singi oina Assam na han ba Mizoram na ani suba amadi Manipur na home suba da leiri Honda Motorcycle and Scooter India Private Limited ki associate dealer ama oidaba SS Honda haina mingthon ba Honda Motorcycle and Scooter gi showroom amangasi Kakching Lamdong AR Camp manakta hangdokhrei Laisang Tem Subhas na mapu oiba showroom adu Andy Mangsa Tabam Director Punya Automobiles Private Limited na ribbon kaktuna hangdokhi Tharam adu da Andy Mangsa Tabam na hai hana sub dealer oina lerambadagi ngasidi associate dealer oina showroom ama hangdoklei showroom asina Kakching amasung akoibda leiriba Honda gi makong ani panba gari sing leiba handok hanjin semdok semjin tawba amadi spare part na chingbasing araiba mong da miyam da panghanba ngamlagani masida sunatana miyoi kaya bu su thabak piduna imung manunggi senwit lon da su achauba mating pangba ngamlagani haiki hojik pawgi merak thana ten break amatang lawinasi Ana Layengi office ki thabak amadi koi bachat pada India ki konung New Delhi da laifam laitaba ki awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam ki damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ba contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Break matung da mayam mutaram ukchuri makhata pawda ase ayuk pung mapan makhai tabada Manipur Pandit Loishang Maduloshan gi mahausa dagi chatnaraklaba guru ahum gi kongba laithong phatpa sajibu laikhun hunbagi thoram kongpal naroibam laikai gi manakta leiba angom pokpa amade ningthem pokpa gi laifam da pangthokre haina Manipur Pandit Loishang Madulosang na phongdorakli lub asigi nongmaithem apabina ngasi thokpa cherol amana mamang thakta leiramba maitei wachum suba chingu pangkhak oiraba mai baloisang gi maijau singna Ningthorel khudingi jahili sangsit laibak ki kaipadraba thoram masil puduna lakpa adu ngasidi Manipur Pandit Loisang Maru Loisang gi amaiba amaibi singna puduna leiri angom pokpa amadi ningthem pokpa laifamda amaiba singna phiroi phingam ahanba tamduna anam athau kokthok chamthokduna sareng ngana sarel katuna laibak ningthau amadi lengak mapuda leina tinna tinyet yaipit layetpa tinthung laithung Laktanaba sabaw lanpaw akanba mayhaw langpok imu naimu tahandanaba wathok lanthok misimina laina lachat thoktanaba amaiba singna lai tanetuna phattaba pomnamak lairol mapanda chankre loinana kumsi chahi ki phangliba phattaba phol gi mahi pomnamak kopinaba ibudhau angom pokpa amadi ibudhau ningthem pokpada Manipur Pandit Loisang gi amaiba singna thawni khre haina chiroluna makhatarakli kumda thajagi oiba apha phata tholak kadoba punamak lebak ning thogi matik mapin makan chambau lembau imu naimu tana kadoba lebak awabana handiganu ingna chingna lehen biu haiduna makhoi ani na punna lebak ngamin narabada mayum angom popa laitham amadi
निंथौजा पोपा लाइफमदा कुम अमगी अफा फता खुदम चांगदम यिंगसी हाइना पुंगबा लेथोंग फापा छजिबु लेथुन खुनबा हाइबा इरा हौनीरोन असी छजिबुकी तरिनी सुबा दा हौदोखि मथंग निंथौरोन कयाना कायदना चथरक्तुना ngasi phawa chanaribani Assam Rifles की नोनोई बटालियन ज्वालामुखी सेक्टर ना इंस्पेक्टर जनरल ऑफ असम राइफल्स ईस्ट की मिडिया मखादा कंपनी ऑपरेटिंग बेस COP कोटलिन कांगपोपी डिस्ट्रिक्ट ता मार्च कुंतरुक्ता सिक्योरिटी मीट अमा पांगथोकरे हारी हौजिक सानबगी पाउ लौबिरसी Manipur Horse Riding and Polo Association meeting makada Imphal West District Polo Association asinuna tha asigi kun manga dagi team 12 na saruk yaraga knockout basis ta mapal kangjay bungda jatharakiba Anisuba Imphal West District Polo Tournament ki ngasi sanakiba ahanba quarter final match ta MPSCB Manipur Police na IRCB Lampelbo Panjal Nipan manga damai thiba pikre match asi mai pakna semi final jangkraba MPSCB ki Panjal Nipan do T Pradeep Kumar na Panjal mari chanki H Abung Kuman na Panjal ani O Suresh na Panjal ama chanki tournament asi ki Anisuba quarter final match sanakiba da Thamai Ban Youth Polo Club na KMM Riding School A Singjamaibo Panjal Taret amada mai thiba pikre match asi mai paktura semi final jangkraba Thamai Ban Youth Polo Club ki Panjal Taret adu Sinam Saulin na Panjal ahom Sinam Bonbon na Panjal ani TH Nongpok nganba amadi A Alex na Panjal amamam chanki hayeng tournament ki ahom suba amadi mari suba quarter final match sanaragane Kuman Lampak Sports Complex talaiba National Sports Academy gi sanaroi ama oiriba and Tomchou Maitaina Albania na yumbu oiraga Duresta Chathariba IWF Youth Men and Women World Weightlifting Championship ta India gi mahut sinduna saruk yariba Manipur gi lifter asina thasi kuntarukta championship ki nini chenba numitta India gi damak silver ani amadi bronze medal amalauduna medal account ta hapchin kre lifter and Tomchou Maitaina snatch ta kg chama ahum thangatuna bronze medal laukibani clean and jerk ta kg chama kontramathoi thangatuna silver medal lauki lifter si Indian team gi khalaktuna Patiala da jatharkiba national camp ta saruk yaduna championship asigi training jatharaki lifter Tomchou na India gi amadi Manipur gi mingchet purakpada Manipur Weightlifting Association na harauba amadi nungaiba phongdorak pagaloina tungdasu medal lauduna mingchet purak pangamna sanu haina yaipa paujel pirakle Manipur Cricket Association asinuna thaukiba February 10 dagi horaga team 12 na saruk yaduna luang pokpa cricket ground da haudoktuna tatharakiba taret suba MNCA W Prahlad amadi W Ramananda cricket tournament ki ngasi model higher secondary amadi Oriental College ground da sanakiba match da champ Khagimpalina Al Amin Lilongbu wicket ahumda maitiba pikrai match asida Al Amin na Ahanba innings bat pa kibada over kontra mari da wicket loina turaga run chama kuntaruk law kibada champ na anisuba innings ki over kontra mari ga ball mari da wicket tere turaga run chama kuntret law na match asi mai paki tournament asigi ngasi loang pokpa cricket ground da sankiba match da Blue Hawk Kuraina Model Club Chinga Makhabo run kontra tarukta maiti pikrai match asigi ahanba innings da Blue Hawk na bat pat kibada innings ki apibo over nifuda wicket taruk turaga run chani yankani thoilauki ani suba innings da Model Club na bat pat kibada over kuntaret ka ball manga da wicket loinamak tuduna run cham humdra mari khaklauduna match asi maiti ki Khangabok Part 3 public ground da sanakiba match da Cyclone thangwai banna CRAU Khamnam Bazar bu run yankani panda maiti pikrai match asida Cyclone na ahanba innings bat pa kipada over kun manga lojuna wicket taruk turaga run chani nipan lauki ani suba innings da CRAU na bat pa kipada over kun manga lojuna wicket tare turaga run chama yang kai lojuna match matiki
Manipur Cricket Association Sinduna Haukiba February Kuntaruk Tagi, Team Tarataruk na Group Ani de Saruk Yaraga, Kongbo Dobi Machulam Pakta Chatharakriba, Ali Suba MNCA Super Plate Cricket Tournament King Asisana Kiba match ta PTCC Patsoina RCA Lilongbu Run Yankima Pandamai Pikray, match Asida PTCC na Ahanba innings bad by Kibida over Contra Marilo Kibida wicket Loinamag Turaga, Run Cham Marfudrama Toilauki, Ali Suba innings ta RCA na bad by Duna innings ki over Contra Humdoida, wicket Loinamag Tudana match Asimaitiki, my Pakraba PTCC ki Sanaroi Sadananda Okramna Man of the Match ki title lauki. Hayang KCC Kongba amadi PSC kuyatong na sanaragani. Ngasigi ba ay ngasagi pao pizari. Ngasi Manipur da khwadagi sakhi bagi chang si Celsius degree kuntare 10.8 ki khwadagi ing bagi chang na Celsius degree 10.8 ki nungsit yawba ising malili chang na ayuk da chada marfu ma dinung thilan chada ni fuhum doi oi ki nongjugi chang na millimeter sino 10.2 ki aroi bada maroi ba pau Manipur da laidiba illegal immigrants sing khangdok naba National Register of Citizens NRC chatna halu hai badabi kan khalagli. Kangpopu district ki manung chana laiba konsa khulgi khunja ani lailon wifi khulgi khunja sing na phajin thamlure JCB thugai gre. Kakching district ki Tokpoching da laiba Tokpoching High School ngarang numidang sakhang daba sing na mai tharam nei. Passenger gari amada sungtok triba kani kilogram aniga gram chamanga taramapan phi amana yomlaga makhwang de yetuna purak panupi ama phagat khre masagi chahi nifu taruk surabak khongjom gi sambram mamang laikai dagi nupa ama M Chano village manaki Imphal More lambi gi lokhada thauri yanduna siram lei amadi hanagi minister amasung veteran tangkhul naga politician RV Mingthing ngasi laikidrei masagi chahi marfudramapan sukre ngasi gi oina di IS News na pizza pau matang asil loisinjari